ai kana da kari huran no ha kai do rumu na ai isa irau sing isa sing what de matro awa pira matro masi sina ba kama ni matu masa sing tu mayum da tum pangnen khali bro ha mo yum da tum ga ni yeng lai gidro मैम लाइव से हौजरगे अखोई ओजा तोतम सना सा बातंग नायमिनरसी हेलो हेलो ओ ये वाई थागरमने जरा कब दो रहा है तुम जरी ओजा Wari abel lotion biro da ai wari habeta mayam ngarang di ju live ngarang bung nipan makai live tha ni torom bodo ya asona kada wajagi live ma tau gitu ado tasengna ngarang isan pi isan ba ani da moina tau yo tho lo yam thina nuai te tasengna ka da ado mayam dina ju khangjani bai dare marani live dudi tasengna share to matam da voice ki khudong cha da lu lei gre adagi ta ko yam tin nuai te ko jagi direct face to face mai na wari sajaraga khangjani bai dare ado ko jana hai ba thodoksi matau gram na thoki gono aduga ko jabu tasengna moina mayam mamang da so tu da gala ba singa ko la to li ba adagi angang ai am thmoi shokri je dai na ba angang bim cha yai mo do adu duna manau pa do pammaga selak ni chin do as ai am ti nuai de ba hai ba mayam je ma sa ni suli ai puri ne ma recipe ari ga photo ka min ngai ma puri sa di uniform je limne awu integration lo na kari ikai pum nei no adu ne oda adu hai ro policing do moi asa bne hai bai dare ba mayam khara dum na ba sarkar gi service tauba commando nati commando dress ke larga ado do ingon dam beset pirani moi jum no ta lai ngonda ado moi ji matu macha jing ngasi bog mung da kene to wana hai na ai yum la ga matu macha jing la chene to do mawa jing na ngaw ro lam cha wol ga so madu thi ru bi matu ta de nga thena phom di jirak pi ga ni adu ga ipong phong le matu macha di ai gi cha wol si di mai matu macha jing loi na inam ta yum da lai bya roi ꯍꯣꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯣꯖꯥꯅ ꯐꯖꯅ ꯃꯀꯣꯛꯇꯒꯤ ꯑꯝꯇꯪ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯥꯈꯤꯕꯅꯣ ꯀꯗꯥꯏ ꯆꯠꯄꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯖꯥꯅ ꯍꯥꯏꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯁꯦ ngarang program ti ani hum punsamne imphal lom ka ti thau yam chabda program punsanne hum bani amana ai election agent gi polling agent gi kawad leiba kawad leiba ai agent amagi magi masap chawmbagi usop leiba adagi mo timing si marakida mo angang macha ama moi lekai gi kawagi laing mangam manipur gi mc thakta le ena wajau ngang liba sarkar gi minister medical minister ga sale liba sarkar gi huibo jingjina laing mangam traba moina siliba mc thakta le ena wajau ngang hospital dina laing mangam traba rims na laing mangam traba ngang delhi da aims refer to ba anga ama magi satpagi paisal sari awat por leiba magung da matin pangning badagi aina ngasagi usop siliba nupa sida ai siguma thabo lai ngan lakpo ba me nang jin nang la di nang usop si yaw nang ai na gari le di program gari ni pick up mai gari na pick up to sat pane o khoi bidana hana chale adi ama mana ai si morang them sagai gi si ama ada ana bagi gawati de leiba ma chi ngarang nar pharaga halakpa ada gawati de gi kana de gi halakpa imphal airport de gi bu ma chi ko againa yum da morang de da adu program pareng kan leiba adi amana ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯆꯥ ꯑꯃ ꯀꯩꯅꯣꯗ ꯇꯤꯚꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯒꯗꯕ ꯃꯥꯏ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯤꯃꯥꯟ ꯇꯧꯕꯅꯤ ꯆꯠꯂꯣ ꯑꯩꯁꯤ ꯃꯣꯏꯅꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯧꯗꯕꯅꯤꯅ ꯑꯩꯁꯤ ꯑꯩꯒꯤ ꯄꯣꯀꯦꯠꯅ ꯆꯠꯄꯅꯤꯅ ꯑꯩꯒꯤ ꯆꯥꯗꯤꯡ ꯑꯃ ꯌꯦꯡꯕꯅꯤꯅ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯗꯤꯡꯁꯤꯗ ꯑꯩꯁꯤ ꯐꯣꯟ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡ ꯄꯤꯖꯤꯗ ꯑꯩ ꯑꯦꯗꯃꯤꯁꯟ ꯆꯪꯉꯤ ꯑꯉꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯒ ꯑꯩ ꯎꯁꯣꯞꯁꯤ ꯎꯁꯣꯞ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃꯨꯛ ꯌꯧꯕꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯍꯜꯂꯒ ꯑꯗꯒꯤ ꯎꯁꯣꯞ ꯑꯣꯖꯥ ꯐꯣꯟ ꯂꯥꯛꯄ ꯃꯥꯜꯂꯦ ꯏꯌꯥꯔꯄꯣꯔꯠꯇ ꯑꯃꯨꯛ ꯆꯠꯄꯅꯦꯕ ꯑꯩꯁꯦ
ꯑꯩꯁꯤ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯄꯅꯦ ꯏꯌꯥꯔꯄꯣꯔꯠꯇ ꯊꯣꯛꯏ ꯇꯧꯔꯨꯕꯅꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡꯒꯤꯗꯨꯁꯨ ꯑꯩꯅ ꯇꯥꯗ꯭ꯔꯦ ꯌꯥꯝ ꯇꯞꯅ ꯇꯥꯔꯦ ꯔꯤꯁꯤꯄꯤꯌꯥꯁꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅ ꯔꯤꯁꯤꯄꯤꯌꯥꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯁꯨꯕꯁꯤ ꯁ꯭ꯀꯨꯜꯗ ꯃꯥ ꯂꯩꯈꯤꯕ ꯑꯩꯅ ꯐꯣꯟ ꯑꯣꯖꯥ ꯑꯣꯖꯥ ꯀꯩꯅꯣ ꯃꯅꯥꯛꯇ ꯔꯥꯖꯦꯁ ꯂꯩꯕꯤꯕ꯭ꯔꯣ ꯃꯅꯥꯛꯇ ꯐꯣꯟ ꯂꯥꯛꯏꯗꯣ ꯑꯝꯇ ꯀꯛꯊꯠꯍꯟꯕꯤꯌꯨꯅꯦ ꯁꯥꯎꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯔꯤꯁꯤꯄꯤꯌꯥꯔꯤꯒ ꯎꯅꯍꯟꯉꯥꯏ ꯆꯥꯟꯁ ꯐꯣꯜ ꯍꯥꯟꯅ ꯂꯥꯏꯟ ꯇꯧꯅꯕꯅꯤ ꯏꯌꯥꯔꯄꯣꯔꯠꯇ ꯎꯅꯁꯦꯅ ꯃꯥꯁꯤ ꯃꯣꯏꯔꯥꯡ ꯆꯠꯀꯗꯕ ꯃꯣꯏꯔꯥꯡ ꯆꯠꯂꯒꯁꯨ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯑꯩ ꯃꯣꯏꯔꯥꯡꯒꯤ ꯃꯤ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯄꯨꯒꯗꯕ ꯂꯩꯌꯦꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯅ ꯂꯩ ꯒꯦꯠꯇ ꯂꯩꯕ ꯃꯥꯁꯤ ꯋꯦꯁꯇꯔꯟ ꯒꯦꯠꯇ ꯐꯦꯟꯁꯤꯡ ꯅꯥꯀꯟꯗ ꯋꯦꯁꯇꯔꯟ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯣꯏꯔꯥꯡꯂꯣꯝ ꯊꯥꯡꯕꯒꯤ ꯐꯦꯟꯁꯤꯡ ꯕꯥꯎꯟꯗꯔꯤꯗꯨꯗ ꯂꯩꯔꯕ ꯃꯣꯏꯁꯦ ꯑꯗꯨꯗ ꯑꯩꯁꯤ ꯒꯦꯠꯇꯒꯤ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡ ꯈꯤꯇꯪ ꯉꯥꯏꯔꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯚꯤ ꯑꯥꯏ ꯄꯤ ꯂꯥꯛꯄꯒꯤ ꯑꯣꯏꯅꯤꯡꯉꯦꯕ ꯀꯃꯥꯟꯗꯣꯁꯤꯗ ꯁꯥꯏꯠ ꯇꯧꯕꯤꯌꯣꯅ ꯒꯥꯔꯤꯁꯤ ꯗ꯭राꯏꯚꯔꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯏꯠ ꯊꯩꯅꯉꯥꯏ ꯂꯥꯡꯕꯅꯦ ꯑꯗꯨꯒ ꯊꯛꯇꯛ ꯑꯩꯒꯤ ꯒꯥꯔꯤ ꯑꯩ ꯇꯣꯡꯉꯤꯕ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑ ꯀꯨꯟꯊꯣꯛꯑꯒ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯄꯥꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯍꯥꯏꯕꯅꯦ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯖꯦ ꯀꯥꯏꯅ ꯇꯧꯋꯦꯅ ꯑꯗꯨ ꯁꯥꯟꯅꯣꯁꯤ ꯑꯀꯜ ꯊꯧ ꯁꯥꯅꯨ ꯅꯪꯅ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯔꯒꯗꯤ ꯑꯩꯅ ꯍꯥꯏꯒꯦꯕ ꯃꯥꯅ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯑꯩꯉꯣꯟꯗ ꯅꯪ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯆꯠꯂꯒ ꯑꯊꯧꯕ ꯁꯥꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩ ꯆꯪꯕ ꯌꯥꯗ꯭ꯔꯤꯁꯦ ꯆꯪꯁꯤꯜꯂꯣ ꯀꯌꯥꯝ ꯀꯟꯕ ꯅꯪ ꯀꯌꯥꯝ ꯀꯟꯕꯅꯣ ꯑꯩ ꯀꯌꯥꯝ ꯀꯟꯕꯅꯣ ꯌꯦꯡꯁꯦ ꯆꯠꯃꯤꯟꯅꯁꯤꯂꯣ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯋꯥ ꯈꯨꯝꯗꯦ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯀꯃꯥꯟꯗꯣꯁꯨ ꯅꯠꯇꯦ ꯃꯣꯏꯁꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯂꯦ ꯐꯣꯇꯣꯗꯨ ꯃꯤꯌꯥꯝꯅ ꯈꯪꯂꯦꯗꯅ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯈꯨꯠ ꯍꯥꯏꯗꯦ ꯂꯣꯏ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯦ ꯂꯣꯏ ꯈꯪꯂꯦꯗꯅ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯃꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯀꯩꯁꯨ ꯁꯔꯀꯥꯔ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤꯃꯨꯛ ꯃꯤꯌꯥꯝꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯆꯦꯟꯅꯔꯤꯕ ꯖꯤꯞꯁꯤꯁꯤꯡꯗꯨ ꯅꯝꯕꯔ ꯊꯥꯕ꯭ꯔꯥ ꯊꯥꯗ꯭ꯔꯦ ꯑꯗꯒꯤ ꯀꯅꯥꯏ ꯒꯥꯔꯤꯅꯣ ꯃꯁꯛ ꯇꯥꯛꯇ꯭ꯔꯦ ꯑꯗꯒꯤ ꯀꯃꯥꯟꯗꯣꯒꯤ ꯃꯥꯒꯤ ꯌꯨꯅꯤꯛ ꯅꯝꯕꯔ ꯊꯥꯕꯅꯦ ꯒꯥꯔꯤ ꯃꯁꯤꯡ ꯅꯝꯕꯔ ꯑꯗꯨꯁꯨ ꯌꯥꯎꯗ꯭ꯔꯦ ꯇꯥꯛꯇ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕ ꯒꯦꯡ ꯑꯃ ꯁꯔꯀꯥꯔꯁꯤꯅ ꯌꯣꯛꯇꯅ ꯊꯝꯃꯦ ꯍꯥꯏꯕꯁꯤ ꯇꯥꯛꯆꯔꯦ ꯁꯔꯀꯥꯔꯁꯤꯒꯤ ꯑꯔꯣꯜ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯧꯗꯣꯛꯇꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯥꯗ ꯆꯤꯡꯖꯥꯛ ꯇꯝꯄꯥꯛꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯊꯣꯛꯏꯕ ꯆꯨꯔꯆꯥꯟꯄꯨꯔ ꯕꯁ ꯄꯥꯔꯀꯤꯡ ꯅꯥꯀꯟꯗꯨꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯦꯔꯤꯌꯥꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟ ꯅꯨꯄꯤ ꯑꯃꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤꯗꯤ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯀꯥꯎꯟ ꯇꯧꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯁꯥꯈꯤ ꯑꯣꯏꯔꯉꯥꯏ ꯑꯗꯨꯋꯥꯏꯗ ꯑꯩ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯁꯤ ꯃꯣꯏꯅ ꯇꯨꯃꯤꯟ ꯀꯅꯥꯃ ꯈꯪꯍꯟꯗꯅ ꯁꯨꯃꯥꯏꯅ ꯐꯥꯕꯒꯤ ꯑꯦꯛꯇꯤꯡ ꯑꯃ ꯂꯩꯔꯦ ꯃꯁꯤꯗꯤ ꯋꯥꯊꯣꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯀꯨꯝꯃꯒ ꯃꯣꯏꯁꯦ ꯑꯃꯅꯤ ꯀꯤꯟꯅ ꯆꯤꯡꯕꯤꯅꯦꯕ ꯃꯣꯏ ꯑꯦꯀꯦꯗꯨꯅ ꯑꯗꯨ ꯇꯧꯔꯛꯄ ꯑꯩ ꯀꯥꯞꯄꯁꯨ ꯌꯥꯏ ꯀꯥꯞꯄꯤꯗꯣ ꯍꯥꯠꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯔꯥꯏꯠꯁꯨ ꯂꯩꯇꯦ ꯃꯣꯏ ꯍꯥꯠꯅꯉꯥꯏ ꯑꯗꯨꯒ ꯒꯦꯡꯒꯤꯗꯤ ꯃꯣꯏꯒꯤ ꯔꯥꯏꯠ ꯃꯌꯥꯝ ꯂꯩꯅꯩ ꯈꯪꯗꯦ ꯒꯦꯡꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯗꯕ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯡ ꯀꯌꯥꯅꯣ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯁꯦ ꯁꯔꯀꯥꯔꯒꯤ ꯁꯤꯐꯥꯏ ꯀꯣꯡꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔꯁꯤꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯀꯩꯗꯧꯕ ꯂꯩꯌꯦ ꯑꯗꯨꯗ ꯑꯗꯨꯁꯤꯡꯗꯨꯕꯨ ꯆꯦꯛ ꯇꯧꯔꯕ ꯑꯣꯔ ꯁꯤꯇꯤ ꯄꯨꯂꯤꯁ ꯀꯩꯗꯧꯔꯤꯅꯣꯗꯣ ꯑꯗꯒꯤ ꯃꯗꯨꯗ ꯂꯩꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯨꯂꯤꯁꯁꯤꯡ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯣꯝꯖꯤꯜꯂꯛꯇ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗ꯭ꯔꯦ ꯒꯥꯔꯤꯗꯨ ꯀꯅꯥꯏꯅꯣ ꯎꯐꯥꯎꯅ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯁꯛ ꯈꯪꯗꯕꯒꯤ ꯒꯥꯔꯤꯕꯨ ꯑꯗꯨꯗ ꯑꯦꯛꯁꯟ ꯇꯧꯔꯤꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯆꯨꯝꯃꯦ ꯂꯥꯜꯂꯦ ꯈꯪꯗꯕ ꯊꯧꯗꯣꯛ ꯑꯃ ꯇꯧꯔꯦ ꯑꯗꯨꯗ ꯂꯝꯕꯤ ꯊꯠꯇꯅ ꯂꯩꯔꯤꯕꯗꯨꯗ ꯀꯔꯤꯃ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯇꯧꯗꯕꯁꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯔꯀꯥꯔꯁꯤꯅ ꯗꯥꯏꯇ ꯁꯔꯀꯥꯔꯁꯤꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯇꯥꯛꯆꯔꯦ ꯗꯥꯏꯇꯁꯨ ꯃꯣꯏꯅ ꯂꯧꯐꯝ ꯊꯣꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯗꯤ ꯗꯥꯏꯇ ꯀꯩꯅꯣ ꯁꯔꯀꯥꯔꯁꯤ ꯀꯅꯥꯅ ꯄꯥꯜꯂꯦ ꯀꯅꯥꯅ ꯃꯄꯨꯅꯣ ꯀꯅꯥꯅ ꯃꯄꯤꯅꯣ ꯃꯗꯨꯒꯤ ꯁꯔꯀꯥꯔꯗꯨꯒꯤ ꯃꯀꯣꯛꯇꯨ ꯀꯩꯗꯧꯔꯤꯅꯣ ꯃꯥꯒꯤ ꯃꯀꯣꯛ ꯕꯦꯔꯥꯗꯨ ꯇꯥꯛꯊꯣꯛꯆꯔꯦ ꯄꯨꯟꯅ ꯃꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞꯄ ꯑꯣꯏꯅ ꯇꯥꯛꯂꯦ ꯂꯥꯟꯁꯤꯗ ꯀꯔꯤ ꯆꯠꯊꯔꯤ ꯍꯥꯏꯕꯁꯨ ꯇꯥꯛꯑꯦ ꯂꯥꯟꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯨ ꯑꯩꯅ ꯃꯤꯌꯥꯝꯗ ꯇꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯃꯄꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯅꯤꯅ ꯑꯩ ꯁꯤꯔ ꯆꯨꯝꯕꯩꯗꯤ ꯃꯥꯁꯤ ꯄꯩꯁꯥ ꯐꯪꯗꯣꯏꯅꯤꯅ ꯂꯥꯟꯁꯤꯗ ꯅꯥꯊꯩ ꯃꯥꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯃꯌꯥꯝꯅ ꯂꯥꯟ ꯇꯧꯔꯤ ꯃꯌꯥꯝ ꯀꯩꯅꯣ ꯑꯣꯄꯟ ꯃꯅꯤ ꯏꯪꯂꯤꯁ ꯊꯥꯕꯗ ꯈꯔ ꯋꯥ ꯉꯥꯡꯕ ꯁꯥꯔꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯗ꯭ꯔꯛꯇ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯣꯉꯥꯟꯕ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯑꯐꯥ ꯋꯥꯔꯤ ꯁꯥꯅ ꯉꯥꯡꯂꯤꯕꯗꯣ ꯗ꯭ꯔꯛ ꯑꯗꯨ ꯃꯐꯤꯌꯥꯗꯨ ꯀꯥꯏꯅ ꯉꯥꯡꯉꯤꯗꯨꯕꯨ ꯗ꯭ꯔꯛꯇꯨꯕꯨ ꯃꯥꯕꯨ ꯗ꯭ꯔꯛ ꯀꯔꯝꯕ ꯃꯥꯅ ꯗ꯭ꯔꯛ ꯑꯣꯟ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯛ ꯀꯥꯏꯅ ꯍꯥꯏꯁꯤꯕꯨ ꯃꯥꯒꯤ ꯑꯦꯗꯤꯁꯤꯒꯤ ꯆꯤꯌꯥꯔꯃꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯤ ꯃꯇꯥ ꯑꯗꯨ ꯗ꯭ꯔꯛ ꯑꯦꯗꯤꯛꯇꯨ ꯐꯥꯔꯨꯕꯗ ꯃꯥꯅ ꯊꯥꯗꯣꯛꯏꯕ ꯑꯗꯨꯒ ꯗ꯭ꯔꯛ ꯃꯄꯨꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯗ ꯁꯦ ꯅꯪ ꯑꯗꯨꯅ ꯈꯨꯝꯕꯅ ꯍꯥꯏꯔꯨꯕꯗ ꯑꯉꯥꯡ ꯑꯃ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯕ꯭ꯔꯤꯟꯗꯥꯕꯣꯏ ꯁꯤꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯇꯥꯏꯃꯤꯡꯗ ꯂꯥꯏꯅ ꯌꯥꯗꯕꯅꯤ ꯁꯕꯥꯛ ꯐꯠꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯨ ꯂꯥꯛꯆꯕꯅꯤ ꯃꯥꯅꯦ ꯁꯔꯀꯥꯔꯒꯤ ꯃꯥꯅꯦ ꯃꯀꯣꯛꯁꯤꯒꯤ ꯃꯥꯅꯦ ꯑꯗꯨꯅ ꯃꯆꯤꯟ ꯊꯤꯕ ꯃꯥꯅ ꯑꯗꯨꯗ ꯅꯔꯦꯟद्꯭ꯔ ꯃꯣꯗꯤ ꯑꯗꯨ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯥꯏ ꯃꯥꯅ ꯑꯗꯨꯗ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯅ ꯃꯁꯛ ꯈꯪꯂꯕ ꯂꯩꯄꯥꯛ ꯆꯥꯝꯃꯒ ꯅꯤꯐꯨ ꯑꯗꯨ ꯑꯗꯥ ꯃꯃꯥꯕꯨ ꯂꯧꯔꯝꯕꯁꯤꯡ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯛꯏꯁꯤ ꯃꯥꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯁꯤꯡꯗꯨꯕꯨ ꯃꯥꯅ ꯄꯨꯔꯥꯟ ꯐꯛꯁꯟꯅꯕ ꯁꯥꯔꯒ ꯃꯇꯝ ꯂꯦꯟꯗꯅ ꯈꯨꯗꯛꯇ
ꯃꯃꯩꯗꯤ ꯀꯩꯗꯣ ꯃꯗꯨ ꯃꯄꯥꯟ ꯁꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒ꯭ꯂꯣꯔꯣ ꯊꯣꯛ ꯑꯉꯥꯡꯁꯤꯡ ꯐꯝꯍꯟꯒꯦ ꯑꯗꯨꯒ ꯃꯇꯨꯡ 이ꯜꯂꯤꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯁꯔꯀꯥꯔꯁꯤꯒꯤ ꯃꯇꯨꯡ 이ꯜꯂꯤꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯅꯨꯃꯤꯠ 10니 ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯒꯦꯔꯥ ꯑꯣꯔ ꯅꯐꯝ ꯊꯥꯗꯣꯛꯀꯦꯔꯥ ꯁꯤꯜꯂꯨ ꯃꯇꯨꯡ 인ꯕ ꯇꯥꯔꯗꯤ ꯅꯣꯏꯁꯨ ꯑꯩꯒꯤ ꯌꯦꯛꯅꯕ ꯍꯥꯏꯅ ꯂꯧꯅꯤ ꯑꯗꯣ ꯉꯔꯥꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏ ꯌꯨꯅꯤꯐꯣꯔꯝꯗ ꯖꯤꯞꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯒ ꯑꯉꯥꯡꯁꯤꯡꯗꯣ ꯍꯔꯥꯁꯃꯦꯟ ꯇꯧꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯩ ꯐꯥꯗ꯭ꯔꯤꯐꯥꯎ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯅ ꯆꯦꯟꯊꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯏꯆꯥꯁꯤꯡ ꯂꯩꯔꯝꯃꯤ ꯏꯆꯥꯁꯤꯡ ꯒꯥꯔꯤꯗ ꯇꯧꯔꯒ ꯑꯩ ꯊꯣꯡ ꯊꯤꯡꯂꯝꯃꯒ ꯑꯩ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯑꯩ ꯅꯥꯟꯊꯣꯛꯈ꯭ꯔꯒ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯒ ꯏꯆꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯒꯥꯔꯤꯗ ꯂꯩꯔꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯈꯔ ꯆꯥꯎꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯃꯣꯏ ꯂꯩꯍꯧꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯑꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯥꯈꯤꯅꯤꯅ ꯑꯗꯨꯗ ꯑꯁꯨꯝꯕ ꯕꯤꯆꯥꯔ ꯂꯩꯖꯔꯅꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯅꯥꯟꯊꯣꯛꯉꯥꯏꯒꯤ ꯃꯦꯟꯁꯤꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯣꯠꯂꯤꯕ ꯑꯩꯅ ꯃꯐꯝꯗꯨꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯄ ꯌꯥꯔꯒ ꯑꯩ ꯌꯨꯝ ꯌꯧꯔꯉꯥꯏꯒꯤ ꯑꯩ ꯃꯤꯁ ꯇꯧꯔꯒ ꯑꯩ ꯂꯥꯛꯑꯦ ꯌꯨꯝ ꯌꯧꯔꯀꯥꯟꯗꯗꯤ ꯀꯃꯥꯟꯗꯣ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨ ꯒꯥꯔꯤꯗꯨ ꯁꯔꯀꯥꯔꯒꯤ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯂꯦ ꯑꯣꯖꯥꯗꯗꯤ ꯐꯨꯕ ꯆꯩꯕ ꯌꯥꯎꯕꯤꯔꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯐꯨꯅꯔꯤꯗꯨ ꯎꯗ꯭ꯔꯣ ꯐꯨꯅꯔꯒ ꯅꯩꯈꯥꯏꯅꯔꯤꯗꯨꯗꯤ ꯅꯝꯂꯤꯗꯨꯗꯤ ꯑꯗꯨ ꯇꯧꯗꯁꯅꯨ ꯑꯗꯨꯒꯤ ꯂꯃꯟ ꯑꯩ ꯑꯗꯨꯝ ꯄꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗꯁꯨ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯇꯧꯔꯤꯕ ꯑꯦꯛꯁꯟ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨ ꯃꯉꯣꯟꯗ ꯀꯔꯤ ꯔꯤꯚꯦꯟꯁ ꯂꯥꯛꯇꯅ ꯃꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯅꯣꯏꯗ ꯑꯗꯨ ꯄꯥꯎꯗꯝꯕ ꯌꯥꯗꯦ ꯑꯔꯨꯟꯕ ꯍꯥꯏꯅꯁꯨ ꯂꯩ ꯑꯄꯣꯡꯕ ꯍꯥꯏꯅꯁꯨ ꯂꯩ ꯍꯧꯖꯤꯛ ꯑꯣꯄꯟ ꯂꯥꯎꯔꯤꯁꯤꯗꯤ ꯃꯥꯏ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯋꯣꯠ ꯂꯩꯔꯝꯃꯗ꯭ꯔꯣ ꯑꯋꯥ ꯄꯤꯔꯝꯃꯗ꯭ꯔꯣ ꯃꯁꯤ ꯆꯦꯟꯅꯕ ꯀꯃꯥꯟꯗꯣꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯗꯨ ꯃꯌꯨꯝꯗ ꯇꯨꯝꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯃꯣꯏꯅ ꯌꯨꯝꯗ ꯇꯨꯝꯂꯒ ꯑꯩꯅ ꯌꯦꯡ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯍꯧꯔꯣ ꯂꯥꯛꯑꯒ ꯁꯦꯂꯦꯟꯗꯔ ꯇꯧ ꯌꯨꯝꯗ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯅꯋꯥꯅ ꯀꯩꯗꯧꯔꯤ ꯅꯆꯥ ꯅꯨꯄꯥꯁꯤꯡꯅ ꯀꯩꯗꯧꯔꯤ ꯎꯔꯦꯅ ꯃꯌꯥꯝ ꯂꯩꯄꯥꯛ ꯃꯃꯥꯡꯗ ꯑꯗꯨꯒ ꯁꯔꯀꯥꯔꯁꯤꯗꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯔꯣꯜ ꯑꯊꯨꯞꯄ ꯎꯔꯝꯃꯗ꯭ꯔꯣ ꯀꯔꯤꯗꯧꯕꯒꯤ ꯅꯣꯏ ꯁꯤꯠ ꯐꯝꯕꯒꯤ ꯇꯥꯏꯃꯤꯡ ꯂꯩꯇ꯭ꯔꯦꯅ ꯍꯧꯖꯤꯛ ꯑꯗꯨꯒ ꯏꯆꯥ ꯂꯥꯌꯦꯡꯉꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯈꯪ ꯑꯍꯩ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯏꯆꯥꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯤ ꯅꯁꯥꯅ ꯈꯪꯅ ꯂꯥꯛꯀꯗꯕꯅꯤ ꯃꯥꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯅꯣꯏ ꯂꯩꯅꯥ ꯀꯔꯤ ꯂꯥꯛꯀꯅꯤ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯠꯇ ꯊꯕꯛ ꯇꯧꯕꯤꯔꯅꯣ ꯀꯔꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯨꯔꯥꯜꯂꯒ ꯗꯥꯛꯇꯔ ꯑꯣꯏꯕ꯭ꯔꯥ ꯅꯣꯏ ꯅꯌꯨꯝꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯤ ꯅꯣꯏ ꯅꯄꯥꯅ ꯁꯥꯔꯝꯕ ꯅꯠꯇꯦ ꯃꯗꯨꯗ ꯅꯣꯏ ꯃꯤꯀꯨꯞ ꯑꯝꯇ ꯐꯝꯕ ꯌꯥꯔꯣꯏ ꯅꯁꯥꯅ ꯈꯪꯅ ꯑꯉꯥꯡꯁꯤꯡ ꯇꯧꯔꯛꯂꯣ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯣꯖꯥꯕꯨꯁꯨ ꯃꯣꯏꯅ ꯁꯣꯔꯣꯛꯇꯨꯗꯀꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯣꯏꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯇꯧꯕ ꯚꯤꯗꯤꯑꯣ ꯎꯠꯂꯦ ꯃꯃꯩꯗꯤ ꯀꯩꯝꯊꯣꯛꯎ ꯑꯩꯒꯤ ꯀꯔꯤ ꯁꯦꯡꯗꯣꯛꯀꯗꯕ ꯃꯣꯏꯅ ꯑꯩꯕꯨ ꯑꯗꯨꯗ ꯑꯩꯒꯤ ꯀꯔꯤ ꯁꯦꯡꯗꯣꯛꯀꯗꯕ ꯃꯣꯏꯅ ꯑꯗꯨꯗ ꯑꯩ ꯐꯥꯕ ꯄꯨꯔꯤꯕ ꯁꯥꯏꯗꯨ ꯀꯩꯅꯣ ꯃꯃꯩꯗꯤ ꯀꯩꯗ꯭ꯔꯣ ꯅꯪꯒꯤ ꯂꯥꯏꯅ ꯂꯥꯜꯂꯤꯕ ꯆꯤꯃꯤꯁ ꯑꯗꯨ ꯑꯩꯒꯤ ꯚꯣꯇꯔꯅꯤꯅꯦ ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯀꯣ ꯈꯨꯄꯥꯛ ꯂꯥꯛꯀꯅꯤ ꯉꯔꯥꯡ ꯑꯩꯅ ꯈꯨꯄꯥꯛ ꯊꯥꯕꯗꯣ ꯅꯣꯏꯅ ꯊꯤꯟꯕ ꯀꯥꯎꯕꯅ ꯑꯃꯅꯤ ꯑꯩꯅ ꯎꯠꯂꯤꯕꯗꯨ ꯅꯣꯏꯕꯨ ꯍꯥꯠꯄ ꯅꯠꯇꯦꯀꯣ ꯄꯔꯥ ꯇꯝꯕꯤꯕꯅꯦ ꯅꯣꯏꯗ ꯃꯤ ꯑꯃꯅ ꯃꯥꯏꯗ ꯈꯨꯄꯥꯛ ꯊꯥꯕ ꯍꯥꯏꯁꯦ ꯁꯤꯔꯣꯏ ꯅꯠꯇꯦ ꯀꯔꯝꯕ ꯅꯇꯨ ꯅꯆꯥꯁꯤꯡꯗ ꯋꯥꯔꯛꯄꯤꯗ꯭ꯔ ꯃꯥꯜꯂꯦꯅ ꯋꯥꯔꯛꯉꯩ ꯄꯥꯎꯇꯥꯛꯅꯦꯅ ꯄꯤꯗꯀꯣ ꯅꯣꯏ ꯍꯥꯠꯄ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯣ ꯁꯤꯜꯂꯤꯕ ꯂꯩꯄꯥꯛꯁꯤ ꯃꯄꯤ ꯃꯄꯥ ꯁꯥꯕ ꯅꯨꯄꯥꯁꯦ ꯑꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯁꯦ ꯂꯣꯏꯁꯤꯟꯅꯔꯉꯥꯏ ꯁꯤꯜꯂꯤꯕ ꯂꯤꯂꯥꯅꯤꯀꯣ ꯑꯗꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯁꯨ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯒꯣꯔꯃꯦꯟꯒꯤ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯑꯣꯏꯗꯣꯏꯅꯦꯕ ꯃꯣꯏ ꯁꯤꯖꯤꯟꯅꯩꯗꯨꯁꯨ ꯁꯔꯀꯥꯔꯁꯤꯅ ꯇꯁꯦꯡꯅ ꯑꯔꯣꯜ ꯑꯊꯨꯞꯄ ꯒꯥꯔꯤ ꯁꯣꯛꯄ ꯑꯩꯒꯤ ꯒꯥꯔꯤ ꯁꯣꯛꯄ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯒꯤ ꯁ꯭ꯀꯣꯠ ꯂꯧꯊꯣꯛꯄ ꯀꯩꯅꯣ ꯄꯨꯡꯁꯤꯡ ꯄꯨꯡꯉꯥꯏ ꯀꯩꯅꯣ ꯁꯔꯀꯥꯔꯒꯤ ꯂꯧꯔꯤꯕ ꯔꯣꯜꯁꯤꯗ ꯑꯣꯖꯥ ꯑꯣꯖꯥ ꯁꯔꯀꯥꯔꯒꯤ ꯃꯄꯤ ꯃꯄꯥ ꯄꯥꯜꯂꯤꯕ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯂꯩꯄꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅ ꯃꯁꯤ ꯌꯦꯡꯒꯗꯕꯅꯤꯀꯣ ꯉꯔꯥꯡ ꯑꯩꯕꯨ ꯀꯩꯅꯣ ꯋꯥꯡꯉꯅꯤ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯕꯤꯔꯦ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯖꯥꯒꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯅꯣꯡꯉꯥꯟꯕꯗ ꯀꯌꯥꯝ ꯏꯁꯀꯣꯔꯠ ꯀꯨꯏꯅ ꯆꯠꯄꯤꯅꯤ ꯂꯩꯔꯒꯅꯣ ꯏꯁꯄꯣꯠ ꯂꯧꯊꯣꯛꯏꯅꯣ ꯑꯣꯔꯗꯔ ꯊꯣꯛꯏꯗꯣ ꯑꯥ ꯔꯤꯂꯤꯁꯀꯤ ꯑꯣꯔꯗꯔ ꯊꯣꯛꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤ ꯁꯔꯀꯥꯔꯒꯤ ꯃꯄꯤ ꯃꯄꯥ ꯁꯥꯕꯁꯤꯡꯗꯨ ꯒꯨꯟꯗꯥꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤꯗ ꯈꯨꯜꯂꯤꯡꯕ ꯌꯥꯔꯣꯏ ꯒꯨꯟꯗꯥꯒꯤ ꯅꯌꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯥꯔꯕ ꯌꯥꯔꯣꯏ ꯁꯤꯗ ꯂꯩꯄꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯂꯣꯅꯤꯗ ꯃꯤꯀꯨꯞ ꯑꯃ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯆꯍꯤ ꯍꯦꯜꯂꯦ ꯃꯥꯅ ꯋꯥꯔꯛꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯅꯌꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯔꯨꯔꯣ ꯅꯌꯨꯝꯗ ꯁꯤꯐꯥꯏ ꯈꯔ ꯀꯩꯅꯣ ꯄꯩꯁꯥ ꯅꯦꯛꯂꯒ ꯅꯛꯍꯟꯖꯔꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯥꯏ ꯂꯩꯇꯦ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯔꯕꯣꯗ ꯅꯪ ꯃꯤꯀꯨꯞ ꯑꯃ ꯐꯝꯕꯒꯤ ꯃꯊꯧ ꯂꯥꯛꯗꯦ ꯑꯩꯁꯨ ꯑꯗꯨꯝꯕꯗ ꯐꯝꯃꯅꯤ ꯒꯨꯟꯗꯥ ꯑꯣꯏꯔꯗꯤ ꯒꯨꯟꯗꯥ ꯇꯧꯅꯕ ꯇꯥꯔꯦ ꯃꯗꯨꯗ ꯃꯇꯨꯡ ꯏꯜꯂꯤꯕ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯁꯥꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕꯁꯤꯡꯗꯣ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕꯁꯤꯡꯗꯣ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯧꯋꯦ ꯀꯥꯎꯟ ꯇꯧꯋꯦ ꯑꯩꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯅ ꯂꯧꯋꯦꯀꯣ ꯅꯣꯏꯁꯤ ꯑꯩ ꯁꯤ ꯂꯩꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯑꯩꯒꯤ ꯏꯁꯀꯣꯠꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯤꯒꯥꯏꯅꯔꯒ ꯇꯧꯒꯦꯔꯕꯣ ꯇꯧꯅꯁꯦ ꯍꯥꯏꯔꯣ ꯑꯣꯖꯥꯒꯤ
오자기 더 먹다가 ꯃꯇꯝꯗ 태가 먹어 ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯊꯥꯗꯣꯛꯑꯣ ꯌꯨꯝꯗ ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯔꯨꯔ ꯅꯥꯏ ꯅꯪ ꯌꯨꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯔꯨꯔ ꯏꯄꯥꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯤ ꯅꯪ ꯃꯤꯀꯨꯞ ꯑꯃ ꯄꯨꯡꯐꯝ ꯑꯃ ꯐꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯂꯩꯔꯤꯕ ꯃꯇꯨꯡ ꯏꯜꯂꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯤ.ꯑꯥꯔ ꯃꯆꯤꯟ ꯊꯤꯕꯁꯤꯡ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕꯁꯤꯡ ꯄꯤ.ꯑꯥꯔ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯑꯦꯝ.ꯑꯦꯜ.ꯑꯦ 31ꯅ ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯇꯧ ꯑꯩ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯌꯦꯡꯃꯛ ꯋꯥꯁꯛꯅꯅꯕ ꯑꯩ ꯒꯣꯚꯔꯅꯔ ꯈꯪꯗꯦꯁꯤ ꯑꯥꯏꯟ ꯂꯩꯕ ꯁꯥꯕꯁꯤ ꯀꯩꯁꯨ ꯈꯪꯗꯕꯁꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤ एजेंट इंडिया की हुई इंडिया की कोलोनाइजेशन की हुई अदुकुंबा एजेंट असिना आइन खंग सारदी अथु मतंदा तुतोम जना कौरो इनवाइट तौरो चीफ मिनिस्टर ओइनो वासक लो ngai तौरो प्रोसेस तौरो डेमोक्रेसी की असिको मगुदाई जमजिबो चीफ मिनिस्टर ओइ जाब्रो हां सरकार चलाई जाब्रो माने इंडिया की सुप्रीम कोर्ट ना लॉ ऑर्डर फेल हो रहा है मतलब मणिपुर से अदु कदुर सुप्रीम कोर्ट कदुर मखाद स्टेट की लेबा हाई कोर्ट सिंह कदुर नो कदुर भी कोर्ट नो कदुर भी पुलिस स्टेशन नो कदुर भी लोकअप नो कदुर भी जेल ले नो मथो हु तबा सिदा दगा लेगी आइन चरण तरफ जगह सिदा अखंग इसानु ꯍꯣꯏ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨꯀꯣ मोई हम थाने हम नहीं क्या नो ये न थमी जा अपन yen thami chamo ai bu ka yen thamo de yen le ti ba yen kai do bor kana hui no kau khai ga get thro ni je ka du mo yu yen le bu bandi jing apang ma kai ka ni no ko get le ti no kan no phu kai ma thau le ne gunda gi lenga ne siri gunda to gudam ne yen le jing noi bu gadharo ha ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯁꯣꯔꯣꯛꯇꯨꯗ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯣꯖꯥꯒꯤꯁꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯁ꯭ꯀꯣꯠ ꯂꯧꯊꯣꯛꯈ꯭ꯔꯤꯗꯨꯁꯨ ꯑꯩꯗꯤ ꯃꯣꯏꯒꯤ ꯄ꯭ꯂꯥꯟ ꯃꯥꯜꯂꯦꯕ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯦꯕ election matungi ngaki thodok wathok irang leiriba timing ne school thokpa yadaba timing ne ba azidi lo thokpi mathau kai lege ba ekta bol orga bi keno lei tab jalo ha ai koi puji bo akasa pairabo ha kai bi bol ki bo to ngai naptha ki india ki democracy ki election lo ta thok jai ro ha kidin ngaki ki kini oringai ngaki sibai ngali ba namtha ngaki oi da pada mikangi democracy namtha ki democracy ta thu chei ro ka du bi score no bot matam bo tu le uji di bot li loire lan di loide adu madu tak li ba kaino adu sin gyan ta dro ri le ri effect me ji di ai gon pi to so me ji a chi to ngai ro no ni score lo je sume ojaji no tepe administration na paisa pi tham bo organization me am ji da machine leng tre am ta civil so ai do organization nang achibu more tepe ngam bi ba chu chambu kai do no kangpu bi kai do mo loire thingre lambi loina amata leitre mathakta gana gum mi khara ki sasolo mathak jak pangamba mi amani ge ada mi ama phaba pun bai je manang na police station da informa na taw do ne ba warning ni chupi ga dum mane aduga manipur ki sing tam dai ba police station army camp khudi ma ko re tawni hui asaba adu kuma si hu ni sathari ba government namtha ki government si ki magi gang me ma tham lai ja ngang no identify tawre maram adu kuma mayama police station da lei te check taw tare moi gi identify moi gi card yeng ga police taw tare thoban SB di horani thoban SB koi tari ba ngarang gi chen chong li ba isini nau ga khambo ki program mayam maira pai mayam ti nau mayam kalap narun mayam hoji thoban noi gi area da lei bani na SPC uthorga national highway da police taw gudum mana police magok chinglaga leiriba sipai jing se to gudum koi program mayam na mai identify to ne madu kumba gang mayam jarga program mayam ji mut kaduri mai te mut kaduri ko adu asina hogde manu tobana manipur le any police station army camp ma army khudi mukto muthok ko me mayam thasing mangpham thibla ibam indian certain posting mangpham thibla ibam sing ji mafam jaba mangpham mung to bi bi matam jok chlale aduna moi sek to godom ne kanano ai invite to godom ne aduna moi athu matam da puthok ro ai koi irom dom ai koi khunga to mayam le jai sing tampuna ma ai koi jati kanglo ki lanjo noi na thogan mane darkar so le ai koi sing ro naga kuki ki lan unjik leitre na adi kuki pai di leitre na muslim ai koi cholo le bro si kai sunu tam sida sak to ro wari sin prakam ta ba ina numin mangani manunda lan silo chen ge si mi so o lo si adi oi de pada lang to ro khana laga chen tali bai bungo ai si mi so sabo
ꯃꯇꯨꯡ ꯏꯟꯅ MLA ꯏꯁꯤ ꯖꯤꯞ ꯀꯥꯔ ꯊꯣꯡꯕꯧ ꯏꯁꯤ ꯕꯣꯠ ꯀꯥꯕ ꯁꯥꯏꯅꯤ ꯁꯤꯕꯨ ꯍꯨꯔꯥꯜꯂꯨꯅ ꯗ ꯕꯣꯠ ꯀꯥꯕ ꯑꯣꯏꯗ ꯄꯥꯗ ꯑꯗꯣ ꯑꯣꯖꯥ ꯋꯥ ꯑꯝꯇꯒ ꯂꯥꯛꯆꯒꯦ ꯍꯥꯏꯗꯤ ꯀꯨꯀꯤꯒꯤꯅ ꯃꯣꯏ MLA ꯇꯔꯥꯁꯦ ꯗꯥꯏꯔꯦꯛ ꯆꯣꯡꯊꯣꯛꯑꯒ ꯁꯦꯚꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯔꯒ दरकार लेते मी खुजिन तौर जाति दरकार लेते MLA का दरकार लेती पुथोकनो नंगा तीन थारकनो अभी पल जाति का पलकनो दरकार लेती मी थोड़ी थूरीबा हाँ मैं नाम याद संगाद थुगाई तो मा जमीन भीतर माना उठई तोदई तौरगा माई मथुन माई पोकेट पैसा पाव हबन पैसा पी हबन सिबिन जो करी ngang kari sare adui kamunian yo bu wangang nare kari adui mathang ni akhang ai sa bi koi mai thajar ga pot ni chaira da na leram ba mai te gi mai ba por mai adu pakhang ba temple adu tore adu ai koi salai masu tare ka adu tore da tore paper tiger sing do ha lai pak ni ma sa ba sing da mai tor bi ekta matho nguk ta ba thogun do ga magi missing Turbung Bangladesh Lal Hubum Tamda Magi, Impana Labor Magi, Missing Loin Udro, Yaudro, Loin Land Man Sana Breakino. Ah Loin record Lako, I do Udro, record Lay, record Tibuli Panate, go. Oi the Pataton Land Opposition Lantibo, what is in Precatro? Alaba. What is in the opposition Precatro? I don't put in the Canada Larga, what is in Precatro? Oi the Pataton. Come on, Midi, India gay, lady prime minister to do. Very quickly, home minister can do too. I'm a part of my party. Mayang Makwika quick assassin Roy. A quick Manade, Lone Manade, Tokshin Nagano, Lepang Akpata to do. Tokshin no Makati, Libya, Itoba, Apun Maneka. A quickie, Nangi, India, PTB, Walsi, Malen, the labor Jiba, Mate, what PTB by human. Muibus, a quick Tonga, Long Nazar, Yati Tonga, Madame Sarazo, Malen PTB, Amutan, I do a college by Quibu, I should not have known that my enter one and no go. ꯑꯗꯨꯅꯦ ꯉꯁꯤꯁꯨ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯡꯖꯤꯡꯗꯁꯨ ꯕꯟ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯣꯖꯥꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯇꯧꯒꯗꯕꯅꯤ ꯃꯥꯏ MLA ꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯖꯦ ꯃꯩ ꯊꯥꯒꯗꯕꯅꯤ ꯊꯨꯒꯥꯏꯒꯗꯕꯅꯤ ꯀꯩꯗꯧꯕꯒꯤ MLA ꯁꯤ ꯀꯩꯗꯧꯕꯒꯤ ꯍꯨꯔꯥꯟꯕꯤꯔꯣ ꯄ꯭ꯔꯖꯥꯅ ꯂꯣꯟꯕꯤꯔꯣ ꯔꯤꯂꯤꯞꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯒꯨꯂꯤ ꯑꯃꯕꯨ ꯆꯥꯕ ꯐꯪꯗꯕꯁꯤꯡ ꯑꯁꯤꯗ ꯅꯣꯏꯅ ꯄꯥꯎ ꯇꯥꯔꯒ ꯀꯔꯤ ꯇꯧꯔꯤꯅꯣ ꯚꯣꯠ ꯃꯇꯝꯒꯤ ꯚꯣꯠ ꯄꯩꯁꯥꯗꯤ ꯄꯩꯁꯥ ꯂꯩꯔꯦ पैसा येन फबो अभी गुली मले चाब ngam लेजरे असिगुमा असिगिना बोट मतम न खुरुम लाके बोट नि के बोट लोइरना मोइन चरा हिन कइनु उदबा करी चारी करी थगी उदबा मोइगी फंगम थोपदुना नोइन हुरानबा सिंगेले केरोसिन जिले प्रजागी फंगम तोबा गई मोइगी कोता मै लोइन नोइ लुसनबा क्या ताते लीरे तो नोई होने जिपका तो मुझिंग अदगी ला कोर पाइब नोई न कदवी बोले पिनो लाइरबा फगित्र मिसिन अदुगा MLA गी अदुगो एसेमी द फमगा ले पांगाक बोइरसुने कार तो हिंगोने नोइना सा लेपा की बपी पाजु सानिंगबा सासोनजो हितबा पैसा न पुटका यायन कार हमत्र नोइबो सासोन हितबा अद करी करन बगे जे लेपा नंग मयाम लेरी सोसे वर्कर मयाम लेरी पैसा दि लेतबा सिंगिना लेपंगा नोई भात कैना लेपंगा तुइरो मोइना तुमिन करबा तो नोइना नतुना सा था लेबेद्रो प्रजा इशू केबा मधु यारोय मधु मतम हेनग्रे सरगा मतम दुगी सरगा मतम लोइरे सब पे ओजाई है हम सब पे यानी अरे परे मोई आई माइक आसी दा मोई लाउ को मतो दुमा ले माइक सेली ती तो चलो ओके हो ओजा नी लोशन दे मतंग दबो पहले तो मोंटी नहीं तबला मिले का ये काउंट रोनी वर पिनो ले त्रबा दिमो की जिम जकल त्रबा करा जनो लाइक तमलु साब सिंग ने
ꯃꯔꯣꯟꯁꯨ ꯅꯠꯇꯅ ꯊꯨꯞ ꯊꯥ ꯉꯥꯡꯁꯟꯅꯗꯅ ꯑꯗꯨꯗ ꯀꯩꯁꯨ ꯈꯪꯗꯅ ꯃꯌꯥꯡ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯌꯥꯡ ꯃꯔꯣꯟ ꯂꯣꯟꯅꯕꯗꯤ ꯀꯤꯕꯅꯤꯅ ꯊꯩꯗꯣꯛ ꯊꯩꯗꯣꯛ ꯂꯩꯕ ꯂꯩꯄꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯃꯃꯤꯡꯗꯤ ꯄꯜꯂꯣꯏ ꯁꯤ ꯃꯤꯆꯔꯒ ꯍꯥꯏꯅꯤ ꯑꯣꯏꯗ ꯄꯥꯗ